Johonna iba afaba wapaw kunmathoi suba saruk. Adugi matungda Jisuna Tiberia pata seboksingda amuk uhanbirami. Ibangona mataw asumna uhalame. Simon Peter Paibok haina kaunaba Thomas. Galiligi kana sahardagi Nathanael Zebedigi machanupa ani. Amasung ibungogi seboksingi marakta atay aniga makoy punna tinarami. Simon Peter na makoy da hai ay nga phaba chatke. Makoy na hai ay koy sunahaka loyna na lakchage. Makoy na chatki duna hitong lami adubu ahingdu da makoy na karimata faramde. Nonga lakpada Jisu na part mapanda leplami adubu sebok singa duna Jisu ni hai ba khanglamde. Jisu na makoy da hai angang sa kayam farabage. Makoy na hai karimata fadri. Ibungona hairami hidugi yethangba nakan duda indu hulabadi soidana fangani. Maram aduna makoyna hunjilami aduga nga yambagi maram na makoyna chingkhatpa ngamlamde. Jisuna nungsiba sebok aduna Peter da hairami masi Prabuni. Simon Peter na Prabuni haiba tabada masada furit yetsil maramdi mahak fi setlamde. Isingda chongtharami maramdi makoy kangfaldagi thoina thaplamde khudup chani romdani makoyna kangfal kakhalakpada maital thaduna maithakta nga amasung tal leiba urami aduga Jisuna makoyda haira nakoyna hojik pharak panga adu khara pura u Simon Peter na hida kakhatkiduna achauba nga na thallaba indu kangfalda chingkhatlami Puna nga chama yangkhay oirami nga adup yamlabasu insingdu sigairamde. Jisu na makoy da hai laklo charawa laro. Sebok singi maraktagi kana amatna nahak kanano hai na hangba ngamlamde. Makoy na Prabuni hai ba khanglami. Jisu na changshindu na taldu lauraga makoy da pirami. Adugum na nga dusu pirami. Madu Jisu na asiba singi maraktagi hingatlaba matungda uhanbiba ahumlak subani. Matawasum na makoy na tsaba takpa pumna magloyraba matungda Jisu na Peter da hairami Johon gi machano pa Simon pumna mag asidagi hena nahak aybu nungsiba natra mahak na khumlami hoy Prabhu ay na ibungobu nungsi haiba ibungo na khangbi Jisu na mangonda hairami ay gi yaw macha singbu thakpiyo anirak suna Jisu na mangonda hairami Johon gi machano pa Simon Nahak aybu nungsibra. Mahak na hairami, hoy Prabhu, ay na ibungobu nungsi haiba ibungo na khangbi. Jisu na hairami, ay giyaw singbu thakpiyo. Ahumlak suna ibungo na mangonda hairami, Johon gi machano pa Simon, nahak na aybu nungsibra. Ibungo na mangonda ahumlak han na aybu nungsibra haibu dugi maram na Peter mathuay ware. Haira Prabhu ibungo na pumna makhangbi ay na ibungo bu nungsi haiba ibungo na khangbi Jisu na mangonda hairami ay gi yaw singbu thakpiyo ay na nangonda thangay seng na makhairibani nang na naha oiringay da fijet layteng duna khwangset laksillaga nang na chatning ba maikay da chalami adubu nahak na ahal oirak labada na khutting thokani aduga mi atay na nahak pu khwangset lakpi duna nahak na chatning da mamapam da jingbigani Mahak na karamba misina siduna isorgi matik mugun chauhangani haibadu utnanaba ibungona washing adu haikibani. Madu hairaba matungda ibungona mangonda hairami aigi tung ilu. Peter na onthorak pada numidang saksaringayda ibungogi thabakta ngaduna. Prabhu ibungobu pahangadoriba midu kanano haina hangkiba ibungona nungsiba sebok aduna tung ilakpa urami. Peter na mahak po ubada Jisu da hairami, Prabhu mi asigidi kari oigadage. Jisu na mangonda hairami ay na amuk lakpa phawba asum laynaba ay na pam na oirabasu nangonda kari kaiba laybage. Ay gitung adum ilu. Adugi sebok adu siraroy dobugumna machin manaw sing adugi marakta sandok hirami. Ay na laktriba phawba mahak na hingduna layba asi ay na pamba oirabadi. Maduna nangonda kari akaiba laybage haibani. Madugi sebok adu waram sing asi sakhi piba amasung iramba mahak aduni. Mahak na piba sakhi asi achumbani haiba aikoy na khangi. Jisu na tawkiba thabak atay kaya amasu layri. Madu amamam oina ithokpa tarabadi. Igadaba lairik singdo tabang pansida changani haiba aina thazade.